पाकिस्तान की अवांग नोंगचुप थंगबदा लेबा पुलिस स्टेशन अमदा ngasi anganba ayukta taliban lalhouba singna lambi gi mataida bom ama pokhai handuna Pakistan ki police ki miyoi mari hatkhre ga loinana taruk amana asok apan nanghankhre Afghanistan ka nakna na leiba ngamkhai paring da leiba Pakistan ki Khyber Pakhtunkhwa province ki Laki Marwat da leiba police station adugi police singna tongba Gari amada bom aduna maram oiduna police officer mari adu hatkibane local police officer asfaq khana phongdokhiba amagi matung inna thaudog adu da chenari ba lalhouba sing adu bu thibagi thabak chathakre thaudog adu pakistani taliban na thoankibani haina claim tawrakre haide Tehrik e Taliban Pakistan natraga TTP haina khangnaba lalhoulub asi Afghanistan gi Taliban kangbu singga samnaba lalhoulub amane